ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯍꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝꯗꯕꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ Hello ma'am, welcome back to my channel. ꯑꯗꯨ ma'am ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯛꯄ ꯏꯔꯣꯝꯕ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯣꯔꯛꯑꯦ ꯑꯗꯨ ma'am ꯁꯤꯒ ꯂꯩꯖꯔꯦ ꯏꯔꯣꯝꯕꯁꯦ ꯂꯐꯨ ꯏꯔꯣꯝꯕꯅꯦꯕꯀꯣ ꯂꯐꯨꯒ ꯑꯗꯨꯒꯒꯤ ꯃꯣꯇꯣꯔ ꯇꯪꯈꯥꯏꯒ ꯏꯔꯣꯜꯂꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯩꯁꯤꯗ ꯉꯥꯔꯤ ꯈꯔ ꯂꯩꯔꯦ ꯈꯥꯖꯤꯡꯒ ꯉꯝꯍꯥꯏ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯉꯥꯁꯦ ꯀꯩ ꯀꯧꯋꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯅ ꯈꯥꯖꯤꯡ ꯂꯩꯔꯦ ꯑꯁꯤꯒ ꯑꯗꯨꯝ ꯉꯧꯊꯣꯛꯄꯅꯦꯕ ꯉꯥꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯧꯖꯔꯒ ꯇꯧꯖꯕ ꯉꯥꯔꯤꯅꯦꯕ ꯑꯗꯩ ꯁꯤꯁꯦ ꯈꯥꯃꯦꯟ ꯕꯖꯥꯔ ꯈꯔ ꯂꯩꯔꯦ ꯇꯁꯦꯡꯅ ꯉꯧꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯂꯩꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯁꯤꯒꯅ ꯏꯁꯤꯡ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ 이러면서 가야 된다는 강조 시간이 탐막에 ꯃꯌꯥꯝ ꯆꯥꯛꯁꯦ ꯏꯪꯒꯔꯦ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯏꯗꯤ ꯁꯦꯠꯇꯤꯡ ꯀꯩꯀꯥ ꯇꯧꯕ ꯍꯣꯠꯅꯕꯗ ꯏꯔꯣꯝꯕꯁꯤꯒ ꯂꯩꯔꯦ ꯏꯔꯣꯝꯕꯁꯦ ꯍꯥꯎꯗꯣꯏꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯏꯔꯣꯝꯕꯁꯦ ꯑꯗꯨꯒ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯇꯣꯅꯤꯡꯈꯣꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯣꯅꯤꯡꯈꯣꯛꯇꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯆꯥꯏꯁꯜꯂꯦꯕ ꯋꯥ ꯉꯥꯡꯕꯒ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯣꯔꯣꯛ ꯁꯥꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯌꯥꯝ ꯈꯪꯗꯦ ꯁꯦ ꯍꯥꯎꯋꯦ ꯉꯥꯔꯤꯁꯦ ꯃꯃꯥꯅ ꯊꯥꯎ ꯈꯇꯪ ꯑꯗꯒꯤ ꯊꯨꯝ ꯈꯇꯪ ꯍꯥꯞꯄꯒ ꯉꯧꯔꯦꯕ ꯁꯤ ꯉꯥꯏꯁꯦ ꯈꯔ ꯊꯤꯜꯂꯦꯕ ꯑꯗꯨꯅ ꯉꯁꯤ ꯃꯥꯏꯛ ꯊꯝꯐꯝꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯈꯇꯪ ꯁꯥꯕ ꯋꯥꯠꯂꯦ ꯑꯗꯨꯁꯨ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤ ꯇ꯭ꯔꯦ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯆꯥꯔꯕꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯤꯛꯏꯅ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯇ꯭ꯔꯦ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯆꯥꯕꯗꯣ ꯈꯤꯇꯪ ꯏꯍꯥꯡ ꯍꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯥꯎꯃꯟꯅ ꯑꯗꯩ
ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯕ ꯚꯤꯗꯤꯑꯣꯗ ꯑꯍꯥꯟꯕ ꯑꯣꯏ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ 저는 점점 내자. 하왜? 참내 नुआइदेदा स्टाइल ने थादाबदे好吧 ꯀꯥꯡꯍꯧꯁꯦ ꯑꯃꯨꯛ ꯈꯛꯇꯪ ꯇꯣꯠꯂ ꯆꯥꯔꯒꯦ ꯑꯩꯁꯦ ꯀꯥꯡꯍꯧ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡꯍꯧꯁꯦ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯔꯦ ꯑꯩꯅ
ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯎ ꯍꯥꯏꯕꯗꯣ ꯍꯨꯛꯄ ꯇꯝꯃꯤꯃꯦ ꯉꯁꯤꯗꯤ ꯃꯌꯥꯝ 틀리 ꯉꯥꯔꯤꯁꯦ ꯑꯩꯒꯤ ꯇ꯭ꯔꯦꯁꯦ ꯂꯩ ꯌꯥꯝ ꯊꯟꯃꯟꯈꯔꯦ ꯃꯊꯪ ꯈꯔ ꯐꯖꯕꯗ ꯆꯥꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯦꯛ ꯇꯣꯟꯅ ꯆꯞ ꯆꯥꯏꯌꯦꯕꯗꯣ ꯈꯤꯇꯪ ꯆꯥꯎꯃꯜꯂꯦ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯀꯩꯀꯥ ꯌꯥꯝꯕꯩ ꯑꯣꯏꯗꯤ ꯑꯗꯨꯗ ꯐꯕ ꯑꯗꯨꯗꯣ ꯌꯥꯝꯗꯕꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯆꯥꯛꯇꯁꯨ ꯈꯇꯪ ꯍꯥꯞꯄꯒ ꯑꯇꯩꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯗꯣ ꯐꯖꯗꯦꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ Rồi xích tay nha chị đi nào. Bánh chè nha. Xích lại cho bây nha. Star cái đó rồi đó. Hảo rồi. ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ